Oil pump da bom pokai hanbada senaba miyoi ama sufare. Police tha asigi nipangi numidangda Moirang Thana Laikai da Leiba oil pump amada bom pokai halambada senabani haiba Kaksing district ki Wangu Sabal May Laikai degi Pukrambam Bimon LS Inaubi Sehini Pumatoi Kauba miyoi ama Security Force na lamfen sana kaithilagi fare hari mahak thodo asigi matangda lokhatpa case ka mari lenena faba ani suba miyoi ni mangondagi magazine mari maru tara mangondagi magazine mari maru Samaga subna tarit ka konana SMG ka brine ama magazine ama maru manga ka konana 9mm pistol ama .36K hand grenade ama detonator ani amasu Honda Activa ama recover tawre hari amaromda police control room gi cherol asina makadana hai Police na langtaban kunza mamang lekaidagi ningthau khongjam Susil LS Kangla LS ising sawa sa hiniputre kauba KCP PWZ gi keder ama mahaki lekaidagi fare hari FNCC na Kuki Singna Border Fencing atingba thamkre Mamang sahigi August 8 Manipur leingak amasung Foothinds naga Coordination Committee FNCC ga MOU sign tawduna yanakiba wafam tabak tonthoktra fawba Foothill naga All Kasha Road amasung National Highway 37 da Kuki Singna Border Fencing tawbada atingba thamla hairi FNCC na thadorakpa cherol amada mamang sahi 2025 gi August 8 da committee asigi Manipur leingak anigi marakta MOU ama sign tawnaki nakal anigi marakta yanaduna sign tawnakiba wafam sing adudi ahanbada Foothill area da camp hangdaba ani subada illegal oiba moongda popi thaba thingnaba khudakta thabak lokhatpa amade ahum suba oina yanakiba wafamdi illegal road construction gi matangda darkar oiba legal action loba habasini adubu ngasi phawa yanakiba wafam lenga ke makidigi thabak oina pakhalaktaba asina miyamna lenga asida thamlamba thajaba adu manghale handak ireng naga khulda khairam Wi-Fi station tawduna Kuki Milton Singna amang alathokan badanadana khunja singda ki akhang pikiba tawdok adu FNCC na haksina lawi ingna singa leijaba naga khul singda kulai paiba Milton Sing leiba asina khunja singda akiba amadi mi paiba pokhale ireng naga gi tawdok asiki matangda Manipur leingak na tumina leisinba asi laibak thibani maram asina Joint Tribe Council ka khusamadna ireng khulda matang kaktaba ban changsil liba asi sagot pagal lonena FNCC na su naga khul singge safety gi damakta Manipur leingak kaya nakiba wafam tabakta ontoktra fawba Foothill naga All Kasha Road amadi National Highway 37 da Kuki Singna Border tawbada thingba thamle hairi amaromda ireng naga khulda amang alathokan kiba tawdok adugi matangda ireng naga village authority gi makedagi Kangpokpi district ki Saparmaina police station gi asida ayiba cherol ama piduna wakatkre village authority gi makedagi tawdok asiki matangda IPC amasung UAPA provision gi bakada FIR ama khudakta lokhatnaba taksin Wakatirol da kudakta micham miyam ngak senba security force matik chana thambinaba amadi laibak thiba thawdok aduda Jenaba Singh mathakta akanba legal action lawnaba taksinbaga loinana wafam sing asi athu matamda thabak oina laukhattaba tarabadi micham miyoi kyagi punsi manglakpaga loinana public order da sauna akaiba lakani haina supalle Wakatirol dugi copy amasu district asigi SP da pisinki Lenga kasu sanariba KNF ki cadre singna tha asigi taramato ge hingpung amaga mini kuntha rom tabda ireng khungi get amang ata thogan bata tana khunja singda suki hen khangamagi tabak sathaki haina supali Border fencing gi thabak kaibu kayoibagi hotrong hoba utonga manare Home Ministry official singna yengsilamba sungang khoi gi sambal amuka su thudek lamle Manipur da leminaragli ba furu kanglop singge manung dagi singge furu kharana Manipur ga Myanmar ga taina bangam khoi paring da FMR amuk hanna jana hangida bani amasungang khoi paring asida sambal khaba yare haibagi demand torok labasu state asigi tampaki miyoi singa dingam khoi sambal khaba mari leina ba lenga katak sinduna lakpada gingam khoi paring da harak liba sambal sing amuk tan Tengkhang ani ahum lakta thudek ba amasung sambal khaba sinaba yot sing huranduna pukibagi tawdok sing lepna tholak panangang khoi sambal khaba ki tabak asi kaibu kayoibagi utong ahobaga pangkhaknare haiba yare Ministry of Home Affairs na lokhalakpa lebak asigi security ki tabak ki manung channa India amasung Myanmar aniga taina bangam khoi paring da maru oina Manipur ga taina wasarukta khoi paring da samban khaba gi tabak sa tharak labasu kanagumba kharana ministry gi tabak asi Kaibu kayoibagi utong ahoba o henanaba thawoina honaraklabra haibagi wahang tolakle Mamang thagi anidagi numidang da Sandan district ki Molsam PS na konseliba Sangpol village ki area oiriba
border pillar number 67 amasung 68 ki marakta khaba ngamkhoi sambal sarukta gi meter chamaga yankhai dagi na sani rong gi oigadaba yot ki sambal sing kalthatuna mangan takhan khraba matung numit nifu mangani rom churak lakpada tha asiki taramari gi hingda su police station ashima ki manung chaliba new somtal dagi ai bongjang khul phawbugi marakta khaba yot ki sambal sing meter chani yankai rom dagi chahum rom phawbugi changda sangadaba saruk sing kalthatuna thudek lamle पाव की नंखई संबल खाब की मनुंग चना योट की संबल सिंह अदु हंदक युंगदुना खाब कुइद्रिबने था की तरामरी की नुमिदांग वारम फावबद करिसु तौदुना लेहौरगा ngarang ayu anganbadadi meter chani yankhai dagina chahum rom sanggadaba saruk sing samban gi yot ki makhong sing kalthatlamba thudek lambani haire ngarang numidang waram फावबददी थौदोक asi kanana karigidamakta satharamribano haiba chapchana khangba ngamdre mamangda su more police station akonba border pillar number 77 ki manakta khaba ngamkhoi gi sambal yot ki yumbi taramanga kalthatuna huran khibagi thodok laikhrabane ngangkhoi samban khabagi thabak sing handakta su ministry asigi border management gi secretary dr rajendra kumar na lusing batim amana lakhuna hakthengana yengsilam kibane Home Ministry ki makhada pakhalak libang ngangkhoi samban khabagi thabakta ngaihak laitana akai atoi thokalakpagi mayokta mari leinaba police station singna casing lokalaga thingjinbagi thabak sathakri thijinbagi thabak sathakre hainasu ngarang phawbada thodok sing asda senaba miyoi sing phawa punba amadi makhoina huran khiba samban gi saruk sing recover tawba amasung samban thudek pada sinaba kusukulai sing phagatpagi thabakti leitribani pawasina makhatana hai more police station gi jurisdiction gi dagi hauraga molsam police station gi jurisdiction phawgi manungda khaba ngangkhoi gi samban sing kalthatlaga huran kiba amasung amang ata thogal lakliba asi Manipur amasung junior lenga kasu tawnariba militant group sing da yaudaba aduga me 3,2 dagi haurakkiba Manipur gi lan asigi manungda Churasampur area da Kuki Singna nauna samba village volunteer eastern john BBEZ na hainak mingthonba amasung Myanmar da base toba Kuki Nation Army B amadi Tamu area da operate tawriba People's Defense Force PDF ka khusamnaraga satharakpa oirangani haibagi thajaba khunja singna phongdorakle maramdi militant sing asina Myanmar gi ngamkhoi manungda leibada kudong sadraba matamda Manipuromda amuk sensilaktuna leiba yanaba aduga Myanmar da su amuk sangsinduna makhoigi activities sing chathabada khurau thangana ba thawaina sambal sing asi lehendana ba honarakpa oigani haire panba yabadi me mari lisingani kun manga da su Tandel district ki new somtal area da Myanmar romdagi afaba makhlgi khusu khulai matik sana paiba Myanmar da base toba Kuki jogi militant sing na Manipur gi ngangkhoi lansilakpada Assam Rifles ki khutpu amaga Kuthongnabada militant tara sikibane makhoidagi AK-47 rifles saret M4 rifles ama RPG launcher ama singan baron responding rifles mari yauna atei khusu khulai kyasu phangkibane thawdogaduda AR gi khutta lekhidraba militant sing adu Myanmar gi miyoi sing oibada thawdok thokpham bugoliba Mocham police station da AR na khusina khibagi thawdok laikhrabane haire January 13 ki mamangda Anouba leingak leiragani haibagi chap chana thajaba leire keba tha asigi 13 ki mamangda Manipur da Anouba popular government ama leiragani haibagi chap chaba thajaba du BJP gi MLA ama oina leije haina paso assembly constituency gi MLA sapam konjakeshor keba na phongdokre wafam asi ngarang AC asigi manung chaliba sagoban moirang Anouba leiraki lambi koilas tharakliba phibam jengsinbagi khongsatta Paumi Singna hangba wahangi pakompira mahakna phongdokhibani MLA na hai handak lakadoriba Anouba leingak sida kanan leader oiba oidaba haibadumadi haiba ngamde masigi matangda di center gi high command na larakadaba warepni adubo January 13 ki mamangda di leingak ama leiragani haiba thajaba lei haiki mahakna makhata na hai pasoi AC gi manungda leiriba lambi sing mathang tha fawbada koilas thadaba lambel amata lehelaroi matam si fawbada lambi koilas thabagi thabak loisinba ngamdrabadi miyamna aibu khwaidigi matik sadaba MLA ni haina laurabasu yai haike Housing Mark Lambi mga tarukta koilas thabagi thabak watle hyriba lambi singasi nahana chahi amagi mamangda loisinba yabane adubo leba ki oriba fibam sina ayet apal leibana ngamkhidabane haike loirena Manipur da housing pressure rule leirabasu pasoi AC gi lambi sing routine oina chembagi thabak sathari haike Panbayabadi Komja Lisingani Konitoi da Pangthokpa Taragani Toi Suba Manipur Legislative Assembly gi Mikal Matungda Sahi Adudgi Thangnaba Tha Marsagi Linkalakiba Lengak Adubu Lusinglakkiba Birena February Mapal Lisingani Kun Manga da resign Tawkibadagi Tha Adugi Tara Humdoidagi SLMB bu suspended animation da Thamlaga Manipur da
President Rule-gi leingak chalairaki ahanba tha tarukki mapung fana loisinkraba matungda atopa tha taruk amagi matam sangdokhalakuna mathang tha 12 da PR leingak asigi mapunsi asi chahi ama faragadabani haiki. US na pung kun marigi manungda Iran darandabagi oitokpa lai European official Iran leingak ki mayokta khongjang loising na akanba ihau chathaduna lak leiraklingai cherak asida United States na khongjang loising bu sagatpaga iroinana mathangi pung kun marida Iran gi mathakta US na landabagi chawna oitokpa lai haina European official amana phongdokre Iran leingak ki mayokta khongjang sangsinba yaukhiba miyoi ama thori yanuna halagani haina Tehran na phongdokraba matungda President Trump na khongjang loi Ifran Shotal nibo hatlabadi akan action lakhotkani haina kihan khangan kibasu laikre Iran gi ihau asida hojik pawbada khongjang loi 2,900 gi mathakta hatuna khwaidagi tangdu leita daba mafam ama oiri US the best of human rights ki activist news agency na hojik pawbada khongjang loi 2,900 ga sumna ahom sikre hairi